ngalingay matamda manipur mayai ka chinjak hairaga yu ganja kani amadi churuk begin sim khangnaram hairiba mayai ka chinjak sing si sinaba singi manunda yu kalai hidak haina khangnaba singbu sinaba miyoi singbu aki tu jungba poknaram yu thapa singna crime sing thokhan badagi makhoi bu ubu matamda miyamna aki tu jungba amadi haina daba poknaram bagi maramdi yu ngawraba miyoi singna masagi imung manugi nupi angang singda law khongtun otnaiba phubu seiba kaya chathai lambi sorokta tholoktuna awawba miyosingna khatnaba hawba amadi crime chathabadagi hendoraptuna miyo kayagi punchi manghanba phawbu yawrappadagi wathok lanthokching toina thokle mayai kaba chinjak nisa si kaina thangda chokhlappaga mari leinana manipur da LSD charas pethidine morphine polodrome compose optimum sing batongan tongan drug sing hisangsil lakhe loinana inkhalak ibna harol sing masibu yamna pam sinabu hawrakhe tamthiraba mayai kaba chinjak heroin kapa haibidi injection taw asi hawki bukumja so isimaga chamapal humdrani thoida ihan han mori de chingmi na ani khana hawki haibagi report lay hawki bukumja so isimaga chamapal marfu humjoida chura champuda su chingmi na ani khakna injection taw hawki aduga kumjal isimaga chamapal marfu mathoida singjamai chinga ma khongda maiti pakhang kharana heroin packet ama pairaga legamba thengnaki matamadi makhoina chada amadi churuk tapchin dun thappa hui drugs in the fishing aduna phongdorapagi matung ina heroin injection tawrabadi makoi sigani haina khanbadagi cha amadi churuk te sinabani haibisini matam madu langdar makhada mai tharaga maikhu ani sinabadi tawdri drugs in the miyam khangnarakibasi sol simag chamapal marphum doi marphum mari dagi hauhi bukumja sol simag chamapal marphum doi marphum mari da manipur police na drug ka mari lena bamyoi mau drug mathakta case register tawki miyoi chamaga kun phaki badugi heroin ni keji ahum phagat pangam ki masigi mamang da susra sampur da dangerous drug ek ki makhada myo yangkhai gi matak case register tawki drug yon myo chama suk ni pan phaki matam madu da doctor luang amadi doctor gani sogi mat ki matung inadi manipur de heroin number 4 addict oiraba naharo singi masak maming asi laibak ki oiba changcheta cha da kuncha gani pan point ahum wang leiri hai nupi na cha da mangani sei khar gi mamang da doctor gi tim amana sura sampur chatun thijiluraga pongdora khibitagi khangbadi heroin number 4 sinaba naharol chahum lom nupi kuncha mangarom yawn thena ki hai masida angak ba mu oibadi chahi 35 gi makhada lib angang yorom hairi ba matam sing asigi makha tarakpata chinga mari tanggi mafam chingda drug sizinaba miyo masing ising ichawgun hengalakpa u phangli drug sizinaba si aremba amadi chatnabi amagumna chathrakibadagi naharol nupa macha nupi macha kaya amana drug ki manai addiction oirakpa Serin punbadagi tamthiba laying namdriba AIDS naba miyosing masing hengalakpa manipur da drug ki kaitel onthoknaba amadi miyam margoina tungi yumbil oirakadaba singbu drug ki manai oihanduna tinjang kajing laba ngakta oihanna bhotnaduna narco warfare chathagiba asina maram oiraga hayaba miyo kangrup singi marakta yumlona balaibak Myanmar romdagi tongan drug makhal kaya pusilakibani masidagi hentoktuna state asigi oiba tongan chingi mafam singda umang poktoktuna popi thaba amadi illegal immigrants in Kundalita Sinbagi Tabaxinazu, the Hive Langak Natraga Lebak Simbagi Landara Kibagi Watosi, like Kibani Hive with the Hyman Tokler. Mayaka Vichinjaksi never will power Manghali, Asumbangi Wakal Kantabung Mandi, Mihat Mipun Hurankin Tea Wakal Pokali, Punchi Manghali, Kunai Lekata Nabagi Maram Super Liban. Sahi any Makairam Pazilak Lava, Manipur Tolib Irang, Sinamaram Oireka, Kang Kong Chaibalam them am hybrid oil. Irang manung masih tunggi jumbi o hegodori benar kaya su mayai ka cinjak sasin ba nong nong mai henglakli naha singi makuta atuki mati yam laina phangi bani sagi pulam singasi tanana kadai dagi pusilaktun phangali banu haibagi matang dadi manipur lenga ki maiki dagi lokhat pam tok thab amata hoju phawal lokhat tabagum leiri basi yam lali masigi maik lara bu khudam haibabu manipur gi tongan mafam chingda number 4 brown sugar amadi atai nisagi oyo pulam kaya marum lalon masi henglak pataki yamna toina phabagi thabak chatok libasin drug laron bagi masing hengalak libasin drug chaba mi gi masing hengalak bagi maram amani matuna maram oiraga lamdam masida pusilak liba tongan drug singasi thingnana bagi thabak lengak na lokot tab taragadi ai khoi tung yimbi o hegodoi ban har kaya drug impact yak na tun mang bai bu oigedori ban hiram masigi matang da akhang ai kaina phongdoro pagi matung inadi manipur drug sin nervesing manung da ahan mo oina drug chaba horoki basi sahi 30 dagi kun phawgi manung da legi basi marakta Sang Yam Wang. Sahitra Maritaki Tramanga, Powing Mang the Labor, Sina, Sahitra to take Tranipan Powing Mang the Lab Angang Sina, Drugs in the Bagi Changasi, Sato Trati Oiri.
ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯆꯍꯤ 19ꯗꯒꯤ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯆꯥꯗ 16 ꯑꯣꯏꯔꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤꯡꯅ ꯆꯥꯗ 33 ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇ ꯂꯨꯞꯄꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯥꯝ ꯂꯥꯏꯅ ꯗ꯭ꯔꯒ ꯃꯈꯜ ꯀꯌꯥ ꯐꯪꯂꯤꯕꯁꯤ ꯊꯤꯡꯕ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛ ꯁꯟꯅ ꯊꯥꯔꯝꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯐꯝꯗ ꯃꯇꯝ ꯀꯨꯏꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕꯗꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯨꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯄꯗꯒꯤ ꯅꯍꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯥꯝ ꯂꯥꯏꯅ ꯇꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯣꯄꯟꯗ ꯌꯨ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕꯗꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤ ꯁꯝꯕꯜ ꯈꯥꯕꯤꯗꯕꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯗ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯗ꯭ꯔꯒꯀꯤ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯍꯩ ꯀꯅꯥꯗ ꯐꯪꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯈꯨꯠꯇ ꯗ꯭ꯔꯒ ꯂꯥꯏꯅꯥ ꯆꯨꯗꯨꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯀꯟꯈꯤ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯀꯌꯥꯒꯤ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯃꯈꯜ ꯀꯌꯥ ꯂꯥꯏꯅ ꯐꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯥꯏꯅ ꯐꯪꯗꯨꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯀꯌꯥꯒꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯗꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯂꯨꯝꯅ ꯂꯧꯔꯨꯗ꯭ꯔꯕꯁꯨ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯪꯅꯗꯕꯅ ꯀꯅꯥꯃꯠꯇ ꯊꯧꯁꯥꯅꯗꯦ ꯀꯣꯚꯤꯗ ꯄꯦꯟꯗꯥꯃꯤꯛꯅ ꯌꯥꯝꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯄꯦꯟꯗꯥꯃꯤꯛ ꯑꯁꯤꯅ ꯁꯤꯕ ꯃꯁꯤꯡꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯅ ꯁꯤꯕ ꯃꯁꯤꯡꯅ ꯌꯥꯝꯃꯤ ꯍꯥꯏꯕ ꯌꯥꯏ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯇ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯑꯃꯗꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯁꯤꯡꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3,53,833 ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,93,900 ꯁꯨꯞꯅ ꯑꯃꯅ ꯁꯤꯈꯤ 3,95,900 ꯁꯨꯞꯅ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ NCRBꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯦꯛꯁꯤꯗꯦꯟꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤ ꯃꯁꯤꯡ ꯃꯤꯑꯣꯏ 1,23,8.9ꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2014ꯗ ꯃꯤꯑꯣꯏ 999 ꯏꯪ 2015ꯗꯅ 739 ꯏꯪ 2016ꯗꯅ 539 2017ꯗꯅ 589 ꯑꯗꯨꯒ 2018ꯗꯅ 101 ꯌꯧꯈꯤ ꯀꯣꯚꯤꯗꯅ ꯅꯣꯡꯃꯗ ꯃꯤ 2-3 ꯁꯤꯈꯤꯕꯗꯤ ꯂꯩꯆꯠ ꯑꯁꯤꯅ ꯅꯔꯛꯄꯗ ꯀꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯔꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕꯗꯗꯤ ꯀꯔꯤꯃꯠꯇ ꯀꯅꯥꯁꯨ ꯍꯥꯏꯅꯗꯦ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯁꯤ USA ꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯗꯨꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯩ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤ ꯂꯅꯥꯏ ꯇꯥꯍꯜꯂꯤ ꯀꯔꯤꯗꯒꯤ ꯀꯝꯗꯧꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯄꯁꯤꯡꯅ ꯑꯃꯠꯇ ꯇꯧꯗꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯁꯇꯦꯝ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯌꯝ ꯅꯤꯡꯊꯤꯅ ꯈꯪꯗꯅ ꯁꯛ ꯃꯥꯏ ꯌꯦꯡꯅꯔꯒ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯆꯍꯤ ꯁꯨꯗꯅ ꯒꯥꯔꯤ ꯊꯧꯕ ꯂꯝꯕꯤꯒꯤ ꯃꯐꯝꯁꯤꯡꯗ ꯀꯣꯝꯖꯥꯎ ꯀꯌꯥ ꯂꯩꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯩ ꯅꯤꯡꯊꯤꯅ ꯊꯥꯟꯗꯕ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯃꯔꯝ ꯀꯌꯥꯁꯨ ꯂꯩꯔꯤ ꯂꯝꯕꯤꯗ ꯂꯩꯕ ꯀꯣꯝꯖꯥꯎꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯇꯨꯡꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯗꯕꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯤ ꯗ꯭राꯏꯚꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯕ ꯑꯃꯗꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯦ ꯅꯠꯇ꯭ꯔꯒ ꯍꯩꯇꯦ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯅꯤꯡꯊꯤꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯇꯦꯁ ꯑꯗꯨ ꯑꯃꯠꯇ ꯇꯧꯕꯤꯗꯅ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯤꯕꯁꯤꯅꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯗꯦ ꯑꯏꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯁꯩꯗ꯭ꯔꯨ ꯃꯥꯏꯕꯝ ꯏꯗꯤꯇꯔ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ